Regional Institute of Medical Sciences RIMS Imphal da physiotherapist oiramba thabak potharaba Dr. Masagi Mayum Maktada Tamtheena Hatlamle Thoktok Topam dagi phangba pawgi matungina Imphal West District ki Imphal Police Station konba ya school singa kham lerakta leiba thabak dagi potharaba Dr. Angom Rita Devi sahi humputaret mapuriba Mohindro Hairiba NUPSC Masagi Mayumgi second floor da sakhang daba singna Tamtheena Hatlambe hairi mahakarigumba arumba potsak amana makokta thomlamba yai hairi adumainamak mahak Hatlambe maram sapsana khamungamdrei Angom Ritana second floor gi laimaida imarakta taduna lerambadu maki masanupana thenarkibani Yummaduda Angom Rita maki mapuriba masung masanupa makoi humtamak leibani mapuribaga masanupa gana thabak halakpada numidang waram pung ngaram tabad matamda nahan makhaiga manadaba maongda yumgi thong ani leibada animak hangba thenaki maduda masanupa na singnaduna kakhalaga yenglubada maki apokpi Angom Rita laimaida imarakta taduna leramba thenakibani Kudakta Rasmeticity the Pukatuna like an Abohonabada Sina Purak Lehana Kangala Kibani Hairi, Tungda Ritagi Haksang, postmortem Tonabagita Rimski, Mirel Sang the Tam Cray, Pausin Makata Rita Mihatki Toguk Aduda, Mahaki Haksang Taduna Leramba, Kaduda, Yungi, CCTV monitor Sung hard drive to Tamanedu, hard drive Adusu Yarum Kide, Police Toguk Adugi Matang the case Amalokotana Makata Tizin the Hokre Hairi.